khonjelduda gyan khanglak lai Nongthangna sopra asi haiduna phamdarak tuni yengi bembem mamai tu nongkhalai aduga sauna hey namito adubu wadu makata bangamda marakle saplepi nupa adubu mayakane yengduna laikhri phajai singlemna awat palaita nupa adugi masadu ubada mataududa nungsi I kare bembemda sauna yengi bembemgi mitengduda hainadraduna Nongthang mamai da haifilai tu nungsina phathari bembem sopra bembem gyan tari yari soktre nungsi bembem mu chingkhatli bembem phanik ta haifit kan tu khoning de khara tatli tu su rumanduna nan tu thoina kishto joba chanbina kai de soke bembem sunok mi kishto treda Nongthangna sorry oidu khangodre kisu kaideda aina su soibane nungsina daganba adudi salasira bembem su soktrabanina thoi ngakni ngai chanbi suni bembem na hoi adu dedagi mingbu nungsi sauning mana yadre Nongthang kari sukhanda aigina Nongthanganba aduga magina belik aduga mana lanchenba aduga mana nungsi saureng phaireng aikhoidi khangamanida bembem sunok mi khangi nungsi gi mongduda ani du nokning bana yadre thoina atidi ehem chalage ko hoi mayamdu mari changnare nungsi ngasai pongkhiba machendu hanthadri thoina nungsi khedore nungsina khemdode chanbisu haigyauna hari kaigino aduk sawiduna nate khaidobu yaurage nungsi aniduda paining lai belikna yonganu be khaisage ba chanbina hangoi sage hai kui matibum khulauno lisabi nabu hangoi sage haine lawe khudi lawe nangi doge hebno oyengwai thapang moibu chanbi mamita lakthok keba oyengwai nang thapang mo heba kuino na supangaba nang yam hausunu ko namit ka lakthok kano kisaye namit khulauduga ngaurum ne chanbi thabak ta thazilaga hari nupi nechindo yam kangano nangi doge hebno nangore jumdane dam phudage khangnina kaino nang hai mem do ha yimda dam phudage kaina nati ai binu yimda leibro oi ko yimda chaturde nang kana yimda hanki gai na haisa masi miyam usiti ai gisu yim leji yimda chachani thonu nupina ek chat ki bada kilo yemo nangi doge hebno ha nangi doge hebno ba nang hek chat ki bada amukhana lakpa yaroi ani duki warisi ataidu mayakane yengli atukatna yenariba maridu belikti nokmi tawraga lei chanbidi angangnina laknabani khangda mayhauna sauri belikna laknaba nungaina chanbi hoise asum laknabani amuk so haibani aigi nupi haina aduga chanbina mating thokna saubani khatnari ngasisu anidu belik amadagi amma putuktuna adum hek laknari loiba naidre aikoi khadang master ki warisi phagi dagi chanbidu kabla chanbina thoi mana isi kaino hey hingsaba amoi manba beli hena nungairatuna amoi amo hingjabi chanbi kaplaga fuk hogalaga chatki nungsina chanbi ngai kuo chamina seba thoina
ꯊꯥꯡꯒꯟꯕ ꯑꯃꯁꯤ ꯀꯞꯈ꯭ꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯀꯣꯟꯅ ꯐꯖꯅ ꯆꯥꯔꯁꯤ ꯅꯣꯡꯊꯥꯡꯅ ꯍꯣꯏ ꯍꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯤ ꯂꯥꯟꯆꯦꯟꯕꯅ ꯅꯪꯁꯤꯗꯤꯕ ꯃꯤ ꯑꯉꯥꯡꯁꯤ ꯀꯞꯈ꯭ꯔꯤ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯚꯦꯂꯤꯛꯁ ꯅꯣꯛꯇꯨꯅ ꯐꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯦ ꯑꯉꯥꯡ ꯂꯛꯂꯕꯁꯦ ꯁꯛꯁꯤꯗꯤ ꯍꯣꯏ ꯁꯣꯏꯕꯅꯤ ꯑꯁꯤ ꯑꯉꯥꯡꯁꯤ ꯑꯩꯅ ꯂꯧꯔꯅꯤ ꯂꯥꯟꯆꯦꯟꯕꯅ ꯅꯥꯀꯣꯡꯗ ꯑꯋꯥꯕ ꯄꯤꯔꯛꯀꯅꯨ ꯑꯍꯣꯏ ꯁꯣꯏꯕꯅꯤ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯅꯦ ꯅꯣꯡꯊꯥꯡꯅ ꯑꯁ ꯆꯥꯔꯁꯤ ꯋꯥꯊꯤꯗꯨ ꯂꯦꯞꯄꯣ ꯌꯥꯝ ꯋꯥꯔꯦ ꯚꯦꯂꯤꯛꯅ ꯑꯁ ꯌꯥꯝ ꯋꯥꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯧ ꯋꯥꯕꯕꯨ ꯈꯖꯤꯛ ꯈꯔꯛ ꯅꯠꯇꯦ ꯂꯥꯟꯆꯦꯟꯕꯅ ꯑꯃꯨꯛ ꯋꯥꯔꯝꯒꯅꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤꯅ ꯋꯥꯔꯦ ꯍꯥꯏꯁꯦ ꯐꯖꯅꯗꯤ ꯋꯥꯔꯝꯃꯅꯤ ꯚꯦꯂꯤꯛꯅ ꯅꯪꯁꯨ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯅ ꯌꯥꯔꯤꯕ ꯀꯞꯅꯅꯣꯕ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯊꯣꯏꯅ ꯑꯃꯨꯛ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯋꯥꯊꯤ ꯁꯦꯕ ꯇꯣꯛꯑꯣꯕ ꯅꯪꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦ ꯇꯣꯛꯑꯣꯕ ꯆꯟꯕꯤ ꯁꯦꯕ ꯇꯣꯛꯑꯣꯕ ꯆꯟꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤ ꯑꯅꯤꯗꯨꯁꯨ ꯊꯦꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯆꯥꯅꯖꯕꯤ ꯃꯔꯨꯞꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯆꯟꯕꯤ ꯍꯤꯛ ꯍꯤꯛ ꯍꯥꯏꯔꯛꯏ ꯃꯥꯅ ꯐꯥꯒꯤꯅꯦ ꯍꯥꯏꯔꯤꯅꯦ ꯅꯨꯡꯁꯤ ꯉꯛꯅ ꯇꯥꯔꯤ ꯊꯣꯏꯅ ꯀꯦꯕ ꯆꯟꯕꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯗꯨꯃꯛ ꯀꯞꯂꯤ ꯆꯟꯕꯤꯅ ꯑꯩꯅ ꯚꯦꯂꯤꯛꯁꯤ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯐꯥꯒꯤ ꯇꯥꯊꯣꯛꯄ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯃꯥ ꯌꯥꯝꯅ ꯐꯠꯇꯦ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯤ ꯀꯞꯂꯤ ꯅꯨꯡꯁꯤ ꯊꯣꯏ ꯉꯛꯅ ꯊꯣꯏꯔꯦꯝꯕꯅ ꯍꯟꯗꯛꯇꯤ ꯅꯪ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯍꯦꯟꯊꯣꯏꯕꯅ ꯑꯃꯨꯛ ꯃꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯪ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪ ꯃꯥꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯛꯀꯗꯕꯅꯦ ꯃꯥꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯄꯣꯔꯠ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯪꯒꯤ ꯀꯅꯥ ꯋꯥꯠꯂꯤ ꯗꯥꯏꯅꯦꯜ ꯊꯧꯅꯥ ꯂꯩꯅ ꯑꯩ ꯍꯣꯠꯅꯒꯅꯤ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯩꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯃꯨꯛꯁꯨ ꯅꯤꯡꯉꯝꯗꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯤꯡꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯤꯡꯖꯔꯛꯄ ꯄꯥꯝꯖꯕ ꯗꯣꯛꯇꯔꯗꯤ ꯐꯪꯂꯔꯣꯏ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏꯀꯣ ꯊꯣꯏꯔꯦꯝꯕꯅ ꯅꯪꯅ ꯄꯥꯝꯖꯕ ꯗꯣꯛꯇꯔ ꯐꯪꯗ꯭ꯔꯁꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯂꯒ ꯂꯥꯛꯄꯗꯨꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯗꯣꯏꯅꯦ ꯅꯪꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯗꯥꯏꯅꯦꯜ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯖꯗꯨꯅ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯊꯣꯏꯔꯦꯝꯕꯁꯨ ꯅꯣꯛꯃꯤ ꯍꯦꯟꯊꯣꯏꯕꯁꯨ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯕ ꯃꯇꯨꯡꯅꯤ ꯊꯕꯥꯅ ꯑꯩꯈꯣꯏ ꯁꯅꯥꯏꯕꯦꯝꯃ ꯍꯜꯂꯛꯑꯦꯗꯅ ꯅꯨꯡꯁꯤ ꯁꯥꯏꯀꯜꯗ ꯊꯧꯖꯤꯜꯂꯛꯑꯒ ꯈꯥꯝꯃꯤ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯌꯨꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯣ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯃꯔꯝꯅ ꯃꯔꯝ ꯃꯣꯛꯄꯅꯦ ꯑꯗꯨꯗ ꯑꯩꯁꯦ ꯉꯥꯡꯅꯤꯡꯉꯛꯑꯕ ꯋꯥꯅꯒ ꯋꯥꯕꯅꯦ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯏ ꯀꯥꯔꯛꯀꯅꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯏ ꯀꯥꯕꯒꯤ ꯆꯍꯤꯒ ꯁꯨꯖꯔꯕꯣ ꯏ ꯀꯥꯕꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯥꯕ ꯌꯥꯒꯦ ꯃꯆꯤꯟ ꯁꯦꯡꯉꯨꯅꯦꯍꯦ ꯕꯕꯥꯗꯤ ꯌꯦꯡꯉꯨꯗꯅ ꯍꯣꯏ ꯌꯦꯡꯉꯨꯒꯦ ꯀꯔꯤꯅꯣ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯕꯁꯤꯕꯣ ꯀꯔꯝꯕ ꯃꯃꯥꯅ ꯍꯥꯏꯕꯅꯤꯗ ꯃꯁꯤꯗꯤ ꯅꯨꯡꯁꯤꯅ ꯆꯪꯉꯛꯄꯗ ꯔꯤꯆꯥꯔꯠꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤ ꯍꯔꯥꯎꯅ ꯕꯕꯥ
ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯌꯥꯔꯦꯁꯦ ꯕꯕꯥ ꯅꯪ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ? ꯏꯃꯥ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ꯫ ꯑꯥꯏ ꯃꯆꯥ ꯑꯩꯒꯤ ꯂꯩꯕꯕꯨ ꯀꯥꯎꯕ꯫ ꯕꯕꯥ ꯅꯪꯁꯨ ꯅꯣꯏ ꯊꯕꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯑꯩꯅ ꯈꯪꯂꯕꯅꯤ, ꯈꯦꯠꯅꯕ ꯀꯦꯝ ꯂꯩꯇꯦ꯫ ꯔꯤꯆꯥꯁꯨ ꯅꯣꯛꯂꯒ ꯏꯆꯥꯒꯤꯕꯨ ꯀꯩꯒꯤ ꯂꯩꯔꯣꯏꯗꯅꯤ, ꯂꯩꯔꯛꯏ꯫ ꯕꯕꯥ ꯌꯦꯡꯒꯦ꯫ ꯍꯣꯔꯦꯟ ꯐꯖꯅ ꯌꯦꯡꯉꯣ, ꯏꯆꯥ ꯋꯥꯔꯝꯃꯅꯤ, ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯎꯔꯣ, ꯕꯕꯥ ꯅꯪꯒꯤ ꯆꯥꯅꯕ ꯃꯦꯒꯤ ꯍꯧꯕꯤꯔꯝꯃꯒꯦꯀꯣ꯫ ꯑꯍꯩ ꯕꯕꯥ꯫ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯁꯤꯛꯄꯤꯔꯝꯂꯒ ꯆꯦꯟꯁꯤꯟꯈꯤ꯫ ꯔꯤꯆꯥꯠꯇꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯗꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯑꯥꯏ ꯊꯣꯏꯔꯦꯝꯕꯅ ꯀꯩꯅꯣ ꯒꯥꯔꯤ ꯈꯥꯝꯃꯣ, ꯀꯩꯗꯧꯔꯒꯦ? ꯇꯨ ꯃꯈꯨꯠꯇ ꯊꯤꯜꯂꯤ꯫ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯉꯤ꯫ ꯉꯁꯤꯗꯤ ꯃꯌꯨꯝ ꯈꯪꯍꯧꯗꯕ ꯌꯥꯗꯦ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯤꯡꯕꯨ ꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ ꯀꯩꯅꯣ? ꯃꯤꯡꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯕ꯫ ꯀꯔꯤꯕ ꯃꯤꯡ ꯀꯥꯏꯅ? ꯅꯪ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯧꯔꯛꯑꯦꯅꯦ, ꯉꯁꯥꯏꯁꯨ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯅꯠꯇꯦ ꯑꯗꯨꯝꯅ ꯈꯟꯒꯅꯣ꯫ ꯊꯣꯏꯔꯦꯝꯕꯅ ꯑꯁꯦꯡꯕꯅꯤ ꯏꯆꯟ, ꯑꯗꯨ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯝꯃꯨꯕ꯫ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯦꯟꯊꯣꯏꯕꯅ ꯏꯆꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ꯫ ꯊꯣꯏ ꯀꯧꯋꯦ, ꯊꯣꯏ ꯈꯪꯉꯕ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯍꯔꯥꯎꯅ ꯊꯣꯏ ꯍꯥꯏꯕ? ꯑꯁ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯍꯦꯟꯊꯣꯏꯕ ꯅꯣꯛꯃꯤ ꯒꯥꯔꯤ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯊꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯒ ꯉꯥꯏꯈꯣ꯫ ꯅꯣꯡꯊꯥꯡ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯁ꯭ꯀꯨꯜ ꯆꯠꯄ꯭ꯔꯥ? ꯆꯠꯂꯦ ꯕꯕꯥ꯫ ꯁꯦꯡꯉꯦꯀꯣ? ꯌꯥꯔꯦ ꯆꯪꯉꯣ꯫ ꯅꯣꯡꯊꯥꯡ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯏ꯫ ꯂꯣꯏꯔꯒ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯒ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯔꯤꯛꯇꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯂꯥꯏꯔꯤꯛꯀ ꯌꯥꯝ ꯐꯩꯀꯣ?